इमेज पाउदम मियंग ताबीर पुनोपु अहानबा मुक्तदा केट्रिमे मोनिंद्रो नतराम ओक्जरे ngasiगी मरोइबा पाव नुमित मरी नि जथगदबा सिरुई फेस्टिवल यूनियन मिनिस्टर प्रहलाद सिंह पटेल ना ngasi हौदोखरे नेशनल सब जूनियर एंड कैडेट जुडो चैंपियनशिप्स 2019 ngasi हौखरे लोइना चाम कुनिपान सुबा मणिपुर पुलिस रेजिंग डे मरी लेना ब्लड डोनेशन कम अवेयरनेस प्रोग्राम पांगथोखरे हौजिक ngasiगी mapung oiba paw amuk lobirasi numit mari ni chathak gadaba sirui festival ngasi union minister of state in charge tourism and culture Prahlad Singh Patel amadi Manipur ki chief minister Nongthomam Birena ukhrulgi sirui village haudokre tarmaduda union minister of state in charge tourism and culture Prahlad Singh Patel haiki lamdam amagi leiriba nat chanabina malem da masak tak pani leipak amaga nungsinaba purakpada culture na acho mateng pangli lamdam asigi culture malem gi phampak ta chautuk chaningai ni hauzik leiriba lengak asina tawriba thabuk thorom sing asida lamdam asigi miam mateng pangduna chaukhat maike da changsim minase हमारी इच्छाएं पूरी नहीं हो सकती हम शायद एक दूसरे के बारे में उतनी गंभीरता से जान नहीं सकते उतनी गहराई से हम उनको पहचान नहीं सकते और इसलिए मैं मानता हूं कि भारत सरकार भी एक स्टेक होल्डर है स्टेट गवर्नमेंट भी एक स्टेक होल्डर है सोसाइटी के लोग एक स्टेक होल्डर हैं अगर कोई यहाँ पर साधन मुहैया कराता है तो मैं उसे स्टेक होल्डर मानता हूं और इसलिए मैं मानता हूं कि हम सब मिलकर इसके बारे में कुछ बेहतर सोचें Tarumadu Saru Yakiba Manipur Chief Minister N. Biren Haiki, Nasigi Siri Festival Asida, Toriba Mo Mato Singasi, Mapamasi Miam Mating Pang Badagi Ohen Bani, Layak Asina, Han Balakumatamda, Manipur, Leminariba Equi Masel, Chap Manaba, Mijing da Yang di Haibo Kalonda, Ching Tam Manaba Tabak Torok Ebony, Tampakta Pangliba, Kudong Saba Sing Sing the Suchap Mana Pangadabani, Haibasi, Langak Asigi, Pirepni, Pangsu Pangali. Masig matangda equina center de kanatakna badagi center na yabirakna hill area development scheme haiduna tongan ba project habli basini haujik chingi district ayamba council laklei loisilakadore maramaduna chingi leiriba district singasi hill area development scheme gi makhada cover tawragani haibasi center gi dagi assurance piramle amaramda hill tribal amadi weaker section sing asi economically hangat hanaba lengak asina stand up manipur launch tawre Masi startup scheme gi makhada chap manana chakthung phanganaba scheme ni masi lupa crore amagi londa la kuntrana grant yaubani lengak asina approve tawkre athu matamda notification thol lagani masida pige dori basi schedule tribe schedule caste OBC minority amadi nupi singdani chief minister makhata na haiki ukhrul da leiriba talent tangkhul gi leiriba skill asi equina singtha bagi loiba nairoi Maramaduna Lengak Sina entrepreneurship ta kanamating pangli maru ena naha singdana hena kudong chaba piri haujik ukrul makai da leiriba lambi gi phibum da henna mijeng changli handakta lupa koti chaniyang khagi kamjong area dagi tenopal taga da lambi semnaba sanction tawkre haujik lupa crore chamarom gi project su ukrul gi area da pakatli khwaidagi nuaibadi mamang chahida lakpadagi handak chahida lakpasida sirui sangtruk sangna leiram basini haiki Chief Minister Makhata Kibda Mi Haibasi Magi Pitor Magunaduna Tabak Toba Ngamanbani Maki Hay Singbadu Atopami Amatana Huran Bangamloidaba Basagi Oregadabani Masi Punamak Pangtu Pangamlibasi Matam Amada Chingagi Tamgagi Marakta Lapnarambadu Laitrabanani Haiki Yanaba Porkani Haibase Mayam Light House of Tamzari Government Hazaba Tambu I quite Punamak, Leminagadabani, I quite Punamak, Himinagadabani, Kanagumba community, Yamagi, sentiment, not a right shop at Tabak Amata, government, Sina to Minagi and other Leroy, right Champman and a Pigani, I go up from Sima Tamzeraga.
ngasigi thormaduda Manipur gi minister MLA amadi atemioi kayasu sarugyaki puya maitha ki ba apun baning singlup pumanil kanglai pang sinduna palace compound leiba lamyan ba sanglenda puya maitha ki bagi puari ama manumit sahi chani matfutret su thorum pang thokre thormaduda athu mitung oi kiba kairau kendra gi MLA L Ramesona phongdo kebda aiko mai thaduna mang ki puya sing kanagumba akhang ai tanaduna anoba puya phongduna maite gi yum sing chatuna puya lairik pahanduna aiko puari ama manumit sagat pangamgani mang makha taraduna aiko gi wakat sing aiko gi leader sing tabirak tabadagi MLA amagi awababudi cabinet minister amagi sweeper aman hena chaw thorok padagi aiko gi wakat sing tabinaba center gi lusingba singda pau tamba chatpani camp tawbanate mahana makha taraduna aiko maitei singi phim haujiti aruba phim da leire suda leiriba mioi kayana center dagi thadarakpa scheme kayagi senpham dagi percentage kaya lorga Imphal city ga pham kaya makoin loksin krei ngasigi ningsing thorom yamna maru iba thorom oibuna puya mai tha kiba puya sing adu amuk hanna ithoktuna phongduna christian gi chiri nauksina yumthong khuding da bible piduna pahan bagum aikhoisu yumthong khuding da chatuna pahan sei masina mangkhraba puya sing hingat anbak ngamgani haiki Manipuri Governor Dr. Nazma A. Heptula Nangasi Kumalam Park Indoor Stadium Imphal the National Sub-Junior and Cadets Judo Championship 2019 Hogdokre. Championship Asi Manipur Judo Association na Judo Federation of India gi Mijang Makhada Senbani. Championship Asi October Tang Taramapan Fawa Chatagani. Championship Hogdopi Athoiba Mitungi Warol Piraduna Governor High Manipur Asi Lepak Asida Sports ki House ni haina pak sanang khangnari amadi judo yauna tuan ba discipline sing the national amadi international thaki sanori kayasu puthok kre governor na makha taraduna all Manipur judo and karate association lising machapan humudra ni panda semki amasung Manipur judo association english machapan marfum doida tongan ba maromdom lepchaba association ama oiki judo players sing ipuning thagodnaba organization gi asigumba national level championship changnana sinba yanamak tangai phati haraduna Manipur Judo Association na international amasung olympic thaki players in pothok pagidamak su thagat ki loinana Manipur Judo Association da national championship asi english singani subna nipan amasung english singani tarahumdoi da mai pakna Manipur sin krabatung da ahumlak sub oina championship asi sin bagidamak su thagat ki national championship asi da state Kuntradagi Nupa Macha Chamri Yakai Taruk Amadi Nupi Macha Chamri Tarahumdoi Amadi official Cham Kuntaruk Sarugyari Governor Chatariba Championship Asigi medal winner Singda prize Singsu Yantoki Nasigi Thorum the Education Minister T.S. Radhesyam Organizing Committee Gi Vice Chairman and Ibochow Managing Director Bharatiya Infra Project Limited Imphal Branch T.H. Arun Kumar na President members oina Dais the Famki Chama Kunipan Suba Manipur Police Raising Day Thorumga Bari Lenana Superintendent of Police Thawal Dr. S. Ibum Chagim Makada District Police Thawal Association of Voluntary Blood Donors Manipur Thawal Branch PYC Khambok Amadi Department of Transfusion Medicine Rimska Kusamnaduna Blood Donation Cum Awareness Program Ama District Police Headquarters Thawal da Ngasi Pangtokre District Police ki personnel Nifunithoi Romna Lemna EP Kiba Thorum Aduda Additional SP Law and Order TH Desorzit Additional SP Ops Sajidananda Soibam DSP Ops A Calendro Khambok Part 3 Gi Pradhan M Malemjao Amadi AVBD Thawal District Branch ki Secretary Navakumar T Sisu Sarugyaki Ahing Nutil Leptana Active Service Mathok Tauriba Security Singna Karium Matamda EP Bada Kudong Chada Bakaramakita Mayok Nai Adumoinamak P Biya Matamda di Adumuk Pinam Honagani Haina Additional SPTH Desorjina Fondor Lee Active Service Lady Active till the always labor issue labor one of the issue later wait to be the shoe Kari have a Matamda see it'll take at least a week I don't know fully cannot have woman that we come to the garden I want to look for blood loss
donate tꯧꯕꯤꯕꯁꯤ ꯍꯣꯔꯦꯟ replace ꯇꯧꯔꯛꯄ ꯃꯇꯝꯗ ꯊꯥ ꯑꯃꯗꯒꯤ ꯑꯃ ꯃꯈꯥꯏ ꯑꯅꯤꯗꯤ minimum ꯗ ꯆꯪꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒꯤ ꯐꯦꯔꯦꯠꯇꯨꯗꯩꯗꯨꯗ ꯅꯪ every now and then 24 hour ꯃꯅꯨꯡꯗ ꯅꯪ 14 hours ꯂꯝꯕꯤꯗ ꯂꯦꯞꯇꯅ law and order situation control ꯇꯧ ꯂꯩꯔꯒꯗꯤ ꯑꯗꯣ ꯍꯛꯆꯥꯡꯗ ꯁꯣꯛꯂꯛꯄꯁꯨ matam amada ahal laman singna khongjai hairaga su khangnariba sahi chama chanirom aikhoiga punna khunda minar laba kuki phurup singna manipur da makhoina namna ta mafam singda english ma chamapan taratret sung taramapan anglo kuki war haiba ningsing nungbi yungnabagi amadi nak mafam adubu makhoigi ancestral land haibadi makhoigi mapama pui lamni haiduna masak takpagi ningsing jumbi kya yungba horok leba asi Samjin Sajinba Kuki Purki Oiba Masagi country Amal Laitana Kadai Dagi Anglo Kuki War Lakaduruna Haina Hangladuna English Machmapan Tarataret Tagi Taramapan the Tokiba Lal Adu British Amadi Kuki Marak Tokiba Lal Nate Nintok Turat Chanbu Nintok Pamdagi Sinba Pamba Maki Mayam Bani Hajaba Sana Jawba Kobami Amana Kongzai Purup Singbu Komjinduna Nintok Matak Chatakiba Lan Amani Haina Federation of Haumigi President Sapam Cha Jadumani Fungokre Ngasi Manipur Press Club the Pangtokpa Pawgimi from Amada Federation of Haumigi President Sapam Cha Jadumani Namakatan Haikibada Tokriba Kongzai Lan Asi Nintok Sinba Pamba Sana Jawba Koba Mui Amana Kongzai Purup Singbu Nam Haduna Komjilaga Nintok Turat Changi Matak Chatakibani Sana Jawba Hariba Mui Asina Nintok Oirabadi Kongzai Purup Sina Tiramba Tex Lupa Ahum Asi Lupa Amada Hantan Gani Haiba Wapam Sing Tamduna Kongzai Purup Sing Komjin Kibani Matamaduda Ninto Oiriba Maharaj Surachangi Komi Lanmi Amadi British Lanmi Yauna Sana Jawba Matak Lan Chatakibani Laladu Surachan Maharaj Nangamdur Mahaki Mingtol Su Dumping Amba Haina Mingtol Piki Tokriba War Wari Punamak Chaitarol Kumbabagi Lamai Samanga Marifumanga Amadi Samanga Marifu Tarukta Mayak Sengna Yauri Maram Aduna Tokriba Lan Asi Anglo Kuki War Nate Anglo Kuki War Haiba Tarabadi Kuki country Ama Lagadavani British na war declared Tagodavani Amadi Kuki land ni Haiba country Aduna declared Tauraga Lan Sonagadavani Amaramda Anglo Manipuri War Haiba Lay War Aduda British na war declared Tauki Amasung Manipuri Nitonasu Lan Lau Toki Masigi Tata Taudana Nintogi Pamunabagi Lahu Lan Adubu Anglo Kuki War Hajindana Satkrabadi Tunglam Chata Achawa Mangjaba Oegani Zahi Sigi Jun Tang Kunmangada Delhi Asoka Hotel da KNO Amadi UPF ka Center ga Sugi Matang da Wari Sanaki Wari Sanabaduda KNO Amadi UPF na Boro type of territorial council Pige Dabani Haina demand Tauki Haiba Demanadu Green Signal Funky Haibadi Mifam Aduna Demand Adu Kanaragani Haiki Matangi session da di Makogi Oiba land demarcation ama Piu Haik Kiba Wapamasiga Iroina Handak Koki Anglo Wargining Sing Numbi Yungsilaliba Sigamari Lanangmani Ningsing Yumbi Asida ancestral land Haina Tajilebasi Chinaningai Oi Haujik Lakliba Wapamdi Matam Sanadagi Leminaduna Laklaba Kongzai Purka Nusinana Leminabasi Lamdamasi Koki Homeland Tan Humnati Koki Land Tanba Yaroi Haiki Secretary to Chief Minister Manipurna Thorak Pachirol Amagi Matungina October Thagi Hill Leaders Day Amadi Miam Ginuit Lakliba Tang Kunito the Pangtok Lagani Maramasina Numit Asida Miam Namasa Masagi Noita Sing Isu Sing Aiba Cherol Chief Minister Mangjona Pishin Binaba Pongdorli Makatana Transfer Toba Recruitment Service Matter Mana Pibna Tingbang Matangadi Numit Asida Kanaroi Hairi Ngasi Ayuk Jiribam Sorok Atingbi Kuno de Leiba Sorok Atingbi High School da Jiri Development Organization JDO Jiribam Jiri Ima Maira Paibi Apun Balup Jimpal Jiribam Amadi United People's Front UPF Impal Kusam Naraga Nomagi Oiba Ayuski Free Medical Camp Amapangto Krei Free Medical Camp Aduda Mioi Chamya Phairom Layanki Medical Camp Aduga Mari Lenana W. Dinesh Maitei, General Secretary, JDO na Fungdo Kibada, Ngasi Pangtuk Liba Free Medical Camp Asi, Jiribam Development Organization, Jimpal, Amadi, UPF ka Kusam Naraga Pangtuk Libani, Medical Camp Asi, Jiribam de Leiba, Medical Facility, Marang Kaina Pangdraba, Miambu, Ana Ayik Yangba, Danatana, Skulgi Mahirui Singda Masa Mau Pana, Lainabagi Awareness Piki. Directorate of Ayusna Makoyi Doctor Amadi Staff Singh Thabi Ratuna Ngasi Medical Camp Asida
saruk yabagi damak Director of Ayush bu thagatli haina phongdorakhi N Rupachandra Vice President UPF na phongdokhibada UPF na matam leiba khibekta tongan ba mafamda medical camp pangtok lagalai amadi tungdasu pangtok kani camp asibu pangtok pada mateng pambirakpa Director of Ayush bu Sindh Langjari bangi Makai dagi thagat pa phongdok chari amadi tungdasu asiguma program asi pangthok pada Director of Ayush na ayaba pirakani haibagi achet pat thajai haiki Thawbal District ki Wangjing SK lekai da leiba Brahmachari mayum Premita Mandop ngarang miyam gi mir pham ama phamduna yaipa thorang nupi lop Wangjing koba lup ama sem kibaga loinana haurak liba naharol singbu nisagi ipak tagi kannaba warep kaya maram su lawkre miyam gi mifam aduda Wangjing gi area da mayai kaba mioi bada sokpa nisa khuding mak thingba enkhlak liba naharol singbu kannaba gi dam thabak thoram singda afaba wakalon sing puraknaba gidamak hotnaminaba amadi manipuri oina nisa thingnaba changchilapa khongjang singdasu mateng pangba haiba warep sing lawki Mipamaduna nupi lob asigi thaupunaba longjam Ibemal Devibu President Yunam Sayhanbi Devibu Secretary Sorokhaibam Khomdonbi Devibu Treasurer Amadi Sorokhaibam Chauba Devi Buna Publicity Secretary oina khanki Loinana lob asigi mioi mangana saba advisory board amadi executive member manga amasu khanki hairi ngasi Jiribam gi dibong da leiba all Jiribam local labor union gi office da pangthok kiba pawgi mifam amada all Jiribam local labor union gi general secretary KSS Manihar Singhana phongdor kibada CAF NPD Labor Welfare Association da yoramba senmi taranipan asi all Jiribam labor local labor union da changjiratuna union asi member ngasi dagi oire union asi da ngasi nauna join tawkhiba senmi P Peter Singhana phongdor pada all Jiribam local labor union asida changjarakpagi maramdi all Jiribam local labor union asibu henama pangal kankat hana bani mamangda CAF NPD Labor Welfare Association na labor singi oiba khongjang kaya sangsin birami adubu makoina labor singi marakta nungsinadana amasung michang mikhai naibagi mawongda khongjang changchin ba si yaningdabadagi CAF NPD Labor Welfare Association dagi tholak pani haina phongdokki KBN PD Labor Welfare Association jawramba nioi taraga nipan apoigi Jiribam gi oiba all Jiribam local labor union da changjaratuna moise ngasi haiba numisitagi apoi union da yawrani amadi apoigi membership haiba oire masigi damakta moi train panbu all Jiribam local labor union na thagaba phongdoksari Iramdam Manipuri achauba festival ama oiba Sangai festival da disabled singi oiba accessible oidabagi problem asi sei khudingi adumak toi adubu handak sahigidi stall kota thambibada yamna nungaijai industry department nasu accessible ohenna honagani haina thajaba pirak pagidamakta su Disabled Development Association Manipur DDAM na thagar pa phongdorli DDAM gi general secretary MD Yunis Khan na thador patcherol aman hai sahi khudingi disabled NGO Association na stall phambada free ohenna lakli madu phawbada subnagi stall ahum mari natana u phangdri iramdam gi pothokna sajaba handicraft ki ponam posit watpa mapalam gi pothokna sitpa helakpa loinana tourism department na su mapalam gi da ayama miyeng thambiri stall su yamdaba khunai asida miraktinaba honariba disabled stall gi fee lobiganu tourism department amadi industries department anina khanabiduna stall fee lobiganu later honaduna festival asida saru yana honariba sibu thauna happy haina appeal torokle Kakching District Pensioners Association ki secretary na thador patcherol amagi matung ina pensioners singi photo kapagi thabak ngasi October tang 13 tei hokre October 13 fawba suti nuit jawdana pangthok kadariba pensioners sing photo kapasi ayu pung 13 dagi nutil pung 2 makhai fawba Kakching sub treasury office ta pangthok kani
mari lenaba pensioner amadi family pensioner singna masa masa gi pension book product na photo kapasida saruk yabiu haina su cherolasina makha tarakle INX media money laundering case kamari lenana enforcement directorate na hanagi union finance minister P Chidambarambu Tihar jail dagi fakre central agency investigator singh gi member ahumna saba team amna prevention of money laundering act PMLA gi makhada P Chidambarambu phakibani english ni taratareta PMLA gi makhada criminal case ama enforcement directorate na Chidambaram gi mathakta file tawki Chidambaram na Union Finance Minister Oiringeda English in Taratareta INX Media Group Foreign Funding Tadanabagi Damak Approval Pikibadu Ain Kaibani Haiki Case Asigi Marilena CBI gi Amasung Judicial Custody da Nimit Yakai Mangani Mak Butamlak Krabani South Kashmir gi Anantnag District ki Bees Behara area da Ahin Nongyaida Red Chatakre Maduda Hizbul Mujahideen gi Myoy Ahum Sire Kashmir gi Director General of Police Dilbag Singhana Haikibada Laikhidraba Myoy Singh Adu Hizbul Mujahideen Group ki Commander Nasir Chadro Jabed Ahmani Yetnariba Ahum Suwa Myoy Adu Gidi Tangdangba Mathamaming Kangbangamdri Haiki Laikhidraba Mokoi Ahum Adu Crime kaya chena bin haina su DGP na phongdoki Pazalpora Bisberaha area da terrorist khara leire haibagi pau phongbadagi operation adu chathakibani hairi yetna riba Ajodhya lamgi case ki argument sing adu Supreme Court na reserve tawdun thamkre Chief Justice Ranjan Gogoi na luchingba judge mangana saba constitution bench aduna ngasi ayukta lawkiba decision da makai animaki argument taunabagi matam ngasidagi helaroi Muslim group ki members sing di court ki verdict adu ngairi haiki housing aroibada maroiba pau amu hana pejari Namin mari ni jatagadaba Siri Festival Union Minister Prahlad Singh Patel na ngasi hawdokre National Sub Junior and Cadets Judo Championship 2019 ngasidagi hawkre loinana chama kunipan suba Manipur Police Raising Day gamari lenana blood donation cum awareness program pangthokre ngasigi damakta di image paudam pijab matang asi losinjari miyam amuk kana kurumjari